नहानदगी अखोई ऑनरेबल सीएम खंदे अमा खंदे इमनि मिनिस्टर मयाम उन्नबा सचरोय तौ सचरो मतमदा अखोई हरा हरौना हाइगद्रा अखोई violence यावदबिदा याम शांति ओबा खुंजं संजन बनिना याम हरा हरौना खुले तुदा उन्नबिरन थादो पिरदु इनि गिना लाप मतमदि खलाई पाइदबा इंगे चिगो शांति ओना फमदबा अखोई तेगा कासनदना वता केन कासन मत बिदि पसे मसी यम नुवाइदे सिदा मतदि बखा तान सिम काम तथा लं लेबा पांदियोगा अखोई ससरा मगे सी ओना Still like BJP president or I got a button and number still like I want to talk on Nido. Here when I Tony was a coin when I like natural high with the Apona authority type of high with the quick farms. I know river responsibilities. No, the satisfied with the bra. And hanging is satisfied with the bra. I queen and a sea lady was there. I tell them, so high gave up. Katnawa, China, everything to Wakanda. I quit the non to Wakanda and Sadi. I queen at the Tauragini, and Havakan, the Taway at the Port Crab. I do what to do. You mother's with the Tanwin high than I know a sea president more in a later buggy, Nuigi the Matangang Bangami. Nuigi the Matangang Bangami. Nuina Tawani, Bahani, but Hani, I join a organization, going a Makawarisan. Organization, going a Makna, Makoina Pami, Punamak. As some like a local have a hope CSA. Patina Hari. Patina Hari. How did you know Hena Kanhanba, Tukigi, MLA Sing BJP, Yarido, do Yam to the law, who you high you? How do the high? I do the high. Anganging lady for Manipur exam, I'm to the local family. I do give what would not I give jurisdiction, not about the Madame, BJP, Madame, BJP party, I tell you. I'll be a go walk over the thing. So he can say, 35 years, 30 Surya. Ado akogi central leader jinsina madam gi work ethics se phadana masa khangbiram doineba adubu still manipur da tha taru plan tawba aduga akogi praja asuk yamna siraba ji bawda akoi ngarang thoiba praja sibade hantokana praja nga ibe state force hal amneba sigi situation ji bawta madam gi side gi madam gi oiba capability da madam gi oiba akogi akogi jurisdiction dai tare ko bibam thok se thagre na hai mamang gi hongna madam na hai bi da adu still akoi hujik se work out tawre adi center leader jingna hujik phawba akoi thabok on thok kirakre ba observation de ki ko da I party line the lower party line the lower government MLA Matata MLA action no by the government party the guitar for Madam G, BJP, Manipur BJP, Madam Manipur BJP, I say, I guess I 100 high them. What he say, I in a high position. National party, I say, state na step step na low river step set, center than never carries. So maybe the other center that have the center no who go to play Moses. I do local Tatagadi, Madamna, was I the Gi, I had the Hana the Gi, don't be able Beludo lately never. Moina, shut down local pay up step, Manipur to guide in Kanava, Manipur for the support of the Kanava, who you call Moina. Center the Gata, Madame Tari, I do Tabok to Conundrum. I do a target, Madame Go the site, Kagumba, CC book in the Lunga. Action in the local Pidagadi, I know Suyam no Queen of BJP, the Motor Honor Fugi, I articulate Prazamiang, the Motor Leoponi, Aduna, Kayuma Sibu to Manuta of BJP, Iva, a political party that I support all other Prazamiang interest. I know in a shallow I recall the action take a low retire. I am to say Manipur cookie the Tatrapalan, Tarupazala Cadonium. See the Ida. Moi the action logi bisi kamain tawraga karam step kya amuka changjala kamaina loi gidori no moi step se basi simtanga ine bi thambi ko pam aibadi si gai sumaina koi ki BJP sumai lai si gai sumai yausan le aiwa aseng do adu ma thambi ba pam aduga
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯁꯨꯁꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅꯁꯨ ꯗꯦꯜꯂꯤꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯄꯥꯔꯇꯤꯗ ꯂꯣꯠꯂꯒꯁꯨ ꯑꯥꯗ ꯗꯦꯜꯂꯤ ꯆꯠꯄ ꯃꯇꯝꯗ ꯃꯣꯏ ꯂꯩꯔꯝꯕ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛꯀꯤ ꯍꯥꯏꯇꯥꯔꯦ ꯑꯃ ꯁꯤꯔꯦ ꯀꯦꯕꯤꯅꯦꯠꯅꯕꯨꯗꯤ ꯐꯝꯃꯦ ꯑꯩꯈꯣꯏ ꯅꯆꯥ ꯑꯩꯈꯣꯏꯅ ꯄꯦꯟꯗꯗꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯑꯃꯐꯥꯎꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯁꯨ ꯉꯥꯏꯔꯦ ꯆꯦꯗꯗꯤ ꯑꯗꯨꯝ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯂꯝꯍꯦꯟꯕ ꯃꯤꯗꯤ ꯇꯣꯂꯔꯦꯠ ꯇꯧꯔꯣꯏ ꯒꯨꯝꯕ ꯍꯥꯏꯕ ꯑꯗꯩ ꯆꯦ ꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯊꯣꯛꯇ ꯊꯣꯛꯄ ꯑꯗꯨꯒꯤ ꯀꯥꯟꯅꯕꯝꯗꯤ ꯈꯪꯗꯕ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯝ ꯇꯧꯔꯒꯅ ꯆꯞ ꯆꯥꯅ ꯂꯣꯗꯨ ꯑꯗꯨꯝ ꯆꯂꯥꯏꯕ ꯃꯁꯤꯗꯤ ꯂꯩꯇꯦ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏꯗꯕ ꯄꯣꯠꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯏꯅꯦꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯁꯦꯜꯂꯒ ꯂꯩꯈꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯅꯦꯗꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅ MLA ꯃꯌꯥꯝꯗꯣ ꯏꯅꯦꯒ ꯀꯧꯔꯒ ꯋꯥꯔꯤ ꯇꯥꯟꯅꯕꯁꯨ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯃꯈꯣꯡꯒ ꯌꯥꯅꯔꯁꯨ ꯌꯥꯅꯗ꯭ꯔꯁꯨ ꯏꯅꯦꯒ ꯋꯥꯔꯤ ꯇꯥꯟꯅꯕꯗꯤ ꯌꯥꯅꯦꯕ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯅꯨꯄꯥ ꯊꯣꯛꯇꯗꯅ ꯁꯨꯝ ꯂꯩꯔꯒ ꯉꯔꯥꯡꯁꯨ ꯀꯥꯞꯈꯤꯕꯗꯣ ꯑꯗꯨꯝ ꯀꯦꯕꯤꯅꯦꯠ ꯈꯔ ꯐꯝꯃꯒ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯆꯠꯄꯗꯤ ꯆꯠꯊꯔꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯊꯥ 3 ꯐꯥꯖꯜꯂꯕ ꯂꯥꯟꯁꯤꯗ ꯄꯔꯥ ꯇꯝꯕꯤꯕ ꯌꯥꯕ ꯄꯣꯠꯁꯦ ꯀꯔꯤꯝꯇ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯀꯤꯒꯤ MLA 10ꯗꯨꯈꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ MLA ꯇꯝꯄꯥꯛꯀꯤ MLA ꯀꯣ ꯅꯤꯐꯨꯁꯤꯕꯨ ꯀꯔꯤꯝꯇ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯃꯣꯏꯒꯤ ꯈꯔ ꯌꯥꯅꯕꯒꯤ ꯃꯃꯤ ꯑꯃ ꯎꯏ ꯑꯗꯣ ꯌꯥꯅꯔꯤꯕ ꯄꯣꯠꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯝ ꯌꯥꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯗꯨꯃꯛ ꯏꯅꯦ ꯍꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯌꯦꯡꯕ ꯌꯥꯕ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯕꯤꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯝꯇꯪꯒ ꯊꯝꯕꯤꯌꯣꯕ ꯃꯁꯤ ꯌꯦꯡꯕ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯕꯀꯣ ꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯩꯅ ꯇꯧꯒꯗꯕ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯅ ꯅꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯝꯃꯤꯕ ꯄꯣꯠꯁꯦ ꯒꯚꯔꯟꯃꯦꯟꯠꯗꯗꯤ ꯑꯩ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯃꯦ ꯒꯚꯔꯟꯃꯦꯟꯠꯗ ꯑꯦꯅꯤ ꯅꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯀꯤ ꯑꯩ ꯄ꯭ꯔꯦꯁꯔ ꯂꯣꯏ ꯇꯧꯉꯝꯃꯦ ꯁꯤ ꯇꯧ ꯑꯩꯈꯣꯏ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯃꯛꯅ ꯈꯨꯠ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯃꯗꯨꯗꯤ ꯈꯤꯇꯪ ꯃꯔꯝ ꯆꯥꯔꯣꯏ ꯑꯗꯨꯒ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯃꯣꯔꯦꯒꯤ ꯂꯩꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯗ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯇꯧꯔꯤꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯦꯁꯔꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯤꯆꯥ ꯉꯥꯛꯇꯅꯤ ꯃꯃꯥꯡꯗ ꯉꯜꯂꯤꯉꯩꯗ ꯖꯨꯟ ꯑꯗꯥꯏꯗꯒꯤ ꯍꯧꯅ ꯑꯩꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯑꯃꯤꯠ ꯁꯥꯍ ꯍꯣꯝ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯉꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯑꯩꯈꯣꯏ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯌꯦꯡꯒꯦ ꯄ꯭ꯔꯨꯞ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯄꯥꯔꯇꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯅꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅꯤꯗ ꯏꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯣꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯂꯥꯛꯄꯗ ꯎꯅꯗꯅꯁꯨ ꯇꯣꯛꯇꯕꯅꯤ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯉꯔꯥꯡꯈꯛ ꯎꯅꯗꯕꯅꯤ ꯑꯗꯨꯒ ꯑꯦꯅꯤ ꯇꯥꯏꯝ ꯑꯩ ꯂꯥꯞꯅ ꯂꯩꯔꯕ ꯐꯥꯎꯕ ꯐꯣꯟꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ ꯑꯩ ꯉꯔꯥꯡ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤꯉꯔꯥꯡ ꯇꯧꯔꯛꯏꯗꯨ ꯑꯟꯅꯣꯟ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯄꯥꯏ ꯑꯟꯅꯣꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯥꯏ ꯑꯩ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ ꯑꯩ ꯉꯁꯤ ꯎꯅꯁꯦ ꯑꯩꯅ ꯌꯥꯝ ꯐꯖꯅꯁꯨ ꯏꯕꯦꯝꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯅꯣꯏꯗꯁꯨ ꯌꯥꯝ ꯁꯦꯡꯅ ꯀ꯭ꯂꯤꯌꯔ ꯍꯥꯏꯒꯦ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩ BJP ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯄꯥꯔꯇꯤ ꯑꯃ ꯂꯩꯅ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯣꯛꯄ ꯋꯥ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯂꯦꯞꯀꯗꯣꯏꯅꯣ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯑꯗꯨꯝ ꯑꯗꯨꯗꯤ ꯂꯦꯞꯄꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯗꯤꯁꯤꯖꯟꯅꯤ ꯐꯥꯔꯝ ꯗꯤꯁꯤꯖꯟꯅꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯑꯝꯇ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯄꯣꯔꯠ ꯇꯧꯗꯦ ꯇꯧꯔꯣꯏ ꯑꯗꯨꯕꯨꯗꯤ ꯏꯅꯦ ꯍꯣꯏꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯤꯔꯦꯕ CS ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯅ ꯄꯥꯔꯇꯤꯗ ꯗꯦꯀꯣꯔꯦꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯊꯨꯕꯗ ꯏꯅꯦꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯨꯀꯤꯒꯤ MLA 10ꯁꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯊꯥ 3 ꯐꯥꯖꯜꯂꯛꯑꯦꯀꯣ ꯃꯣꯏꯗ ꯂꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯟꯁꯤ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯄꯤꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯗꯁꯨ ꯅꯥꯎ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯔ ꯊꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯕꯀꯣ ꯆꯣꯡꯊꯥꯝ ꯕꯤꯖꯣꯏꯒꯤ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯇꯣꯛꯑꯣ ꯑꯩꯅ ꯍꯥꯏꯕꯤꯁꯤꯅ ꯁꯤꯅꯦꯕ ꯃꯣꯏ MLAꯒ ꯑꯗꯒꯤ MLAꯒꯤ ꯑꯦꯛꯁꯟ ꯂꯧꯕꯒ ꯗꯤꯕꯤꯖꯟ ꯄꯥꯔꯇꯤ ꯋꯥꯀꯔꯒ ꯁꯤꯒꯒꯤ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯂꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯦ ꯅꯣꯏ ꯗꯔꯀꯥꯔ ꯂꯩꯕ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯌꯦꯡꯉꯣꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ
ꯍꯥꯏꯕꯗꯤ ꯊꯥ 3 ꯁꯨꯖꯜꯂꯛꯑꯦꯕ ꯑꯦꯛꯁꯟꯁꯦ ꯁꯦꯟꯇꯔꯅ ꯑꯗꯨꯝ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯁ꯭ꯇꯦꯠꯀꯤ BJP ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏ ꯂꯧꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯌꯦꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤ ꯑꯦꯟꯇꯤ ꯄꯥꯔꯇꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯕꯗ ꯃꯣꯏꯒꯤ ꯑꯦꯟꯇꯤ ꯄꯥꯔꯇꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯒꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯥꯈꯤꯗꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ MLAꯅꯤꯅ ꯃꯣꯏꯅ ꯑꯥꯗꯒꯤ ꯇꯧꯔꯛꯀꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯩꯗꯤ ꯂꯣꯏꯔꯦ ꯁꯣꯝꯗꯒꯤꯗꯤ ꯊꯥꯕꯤꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯂꯣꯏꯔꯤꯕ ꯄꯣꯠꯁꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯊꯥꯈ꯭ꯔꯒꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯥꯔꯒ ꯁꯣꯝꯅ ꯂꯥꯎꯊꯣꯔꯛꯀꯗꯕ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦ ꯃꯇꯝ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯗꯨꯅꯦ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏ ꯀꯃꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕꯅ ꯇꯧꯕꯗꯨꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯇꯧꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯃꯦꯗꯥꯝꯅ ꯍꯟꯇꯛ ꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯅꯣꯠꯇꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ MLAꯅ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅꯕꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯔꯛꯄ ꯃꯇꯝꯗ BJPꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯩ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯐꯝ ꯅꯤꯁꯤꯀꯥꯟꯇꯅ ꯆꯤꯌꯔ ꯃꯥꯅ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯤꯒꯠꯂꯒ ꯑꯩꯈꯣꯏ MLAꯁꯤꯡꯁꯤꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨꯗꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯦꯗꯥꯝꯅ ꯑꯗꯨ ꯍꯥꯏꯕꯤꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯄꯤꯒꯗꯕꯅꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯦꯗꯥꯝ ꯂꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ BJPꯒꯤ MLAꯁꯤꯡꯁꯤꯗ ꯑꯦꯛꯁꯟ ꯂꯧꯈꯠꯄꯁꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔ ꯂꯩꯕꯤꯈꯤꯗꯣꯏꯔꯥ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅꯗꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯣꯡꯅ ꯀꯥꯜꯂꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯔꯣꯏ ꯍꯥꯏꯗꯅ ꯋꯥꯁꯛꯅꯈꯤꯕ ꯍꯥꯏꯗꯤ ꯃꯦꯗꯥꯝꯗꯒꯤ ꯇꯤꯀꯦꯠ ꯂꯧꯔꯝꯗꯥꯏꯗ ꯋꯥꯁꯛꯈꯤꯕ ꯍꯥꯏꯗꯒꯤ BJPꯗꯒꯤ ꯇꯤꯀꯦꯠ ꯄꯥꯏꯔꯒ ꯀꯥꯔꯛꯑꯕ ꯃꯇꯨꯡꯗ MLA ꯑꯃ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯋꯥꯁꯛꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯗꯦꯀꯣꯔꯝꯗꯣ ꯊꯨꯒꯥꯏꯔꯕꯅꯤ나 ꯏꯊꯤꯛꯁꯇꯣ ꯊꯨꯒꯥꯏꯔꯕꯅꯤ나 ꯈꯨꯗꯛꯇ ꯃꯈꯣꯏꯁꯦ BJPꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯦꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯗ MLAꯗꯤ ꯑꯩꯈꯣꯏꯅ MLA ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕꯗꯤ ꯉꯝꯗꯦ ꯁꯤꯅ ꯃꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯂꯥꯏꯟꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯠꯇ ꯂꯥꯛꯄꯅꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤꯗꯩꯗꯤ ꯇꯧꯈ꯭ꯔꯦꯕ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯊꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯣꯏꯁꯤꯜꯂꯒ ꯊꯝꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯀ꯭ꯂꯥꯁ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯜꯂꯒꯗꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯁꯨꯡꯄꯤ ꯄꯤꯗꯅꯅꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯨꯡꯄꯤꯁꯨ ꯄꯤꯔꯣꯏ ꯑꯗꯣ ꯏꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯍꯥꯏꯗꯤ ꯀꯨꯀꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯥꯎꯊꯣꯛꯑꯦꯕ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯥꯎꯊꯣꯔꯛꯑꯦ ꯃꯣꯏꯒꯤ ꯑꯣꯏꯕ MLAꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤꯅꯤꯁꯇꯔꯗꯨꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯃꯁꯥꯁꯤꯅ ꯁꯦꯟꯇꯔ ꯂꯤꯗꯔꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤ ꯏꯒꯅꯣꯔ ꯇꯧꯏ ꯍꯥꯏꯁꯤ ꯃꯁꯤ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯗ ꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝꯅꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯇꯥꯖꯈ꯭ꯔꯦꯕ ꯑꯗꯣ ꯁꯦꯟꯇꯔꯅ ꯏꯒꯅꯣꯔ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗ ꯀꯟꯁꯔꯟ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯈꯪꯅ ꯂꯩꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥ ꯃꯁꯥꯅꯁꯨ ꯏꯖꯔꯦꯜꯒꯤꯗꯗꯤ ꯔꯤꯌꯦꯛ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯔꯤꯌꯦꯛ ꯇꯧꯗꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯍꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯤ ꯍꯥꯏꯁꯦ ꯄ꯭ꯔꯣꯁꯦꯁꯇꯣ ꯇꯧꯕꯤꯌꯨ ꯃꯦꯗꯥꯝ ꯑꯗꯣ ꯅꯕꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛꯇ ꯃꯣꯏꯅ ꯂꯥꯟ ꯇꯧꯔꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯂꯥꯟꯁꯦ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯄꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯂꯥꯟ ꯇꯥꯔꯛꯄꯗꯩꯗꯤ ꯈꯪꯗꯦ प्रजा ꯃꯌꯥꯝ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯗ ꯑꯦꯛꯁꯟ ꯂꯧꯈꯠꯂꯧꯔ ꯀꯩꯗꯧꯔꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯩꯁꯤꯅ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA BJPꯒꯤ MLA 8ꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯕ तोान तोान खुंदामिनरीबा खुदिमक सिगी इंटरेस्टा मखोइसी अखोइना बीजेपी सेंटर अयाब पिरक्तबदु सेंटर अमुक थम्मजी अदुगा मणिपुर की ओइना एज अ प्रेसिडेंट ऑफ बीजेपी मणिपुर मंडल की ओइना मणिपुर की स्टेट की ओइना मखोइसे अखोइदगी अखोइगी स्टेट की अखोइगी बीजेपी की अखोइ टीम जिदगी अखोइ तांतु ए हाबदो मैडम जिदगी अदु तोकियो ꯅꯣꯏꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯅꯍꯥꯟꯅ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯦ ꯄꯦꯄꯔꯗ ꯂꯣꯏ ꯇꯧꯈ꯭ꯔꯕꯅꯦ
ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯥꯔꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯗ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯁꯦ ꯃꯦꯗꯤꯌꯥꯗ ꯂꯣꯏꯅ ꯐꯣꯡꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒ ꯅꯣꯏ ꯏꯆꯥꯁꯤꯡꯒ ꯁꯨꯝ ꯍꯥꯏꯅꯔꯒ ꯂꯩꯕꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯏ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯅ ꯐꯣꯡꯈꯤꯕ ꯇꯧꯈꯤꯕꯗꯣ ꯅꯣꯏ ꯌꯦꯡꯒꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯌꯥꯝ ꯁꯦꯡꯅꯀꯣ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯅꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯝꯍꯥꯏꯅ ꯅꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯀꯔꯝꯍꯥꯏꯅ ꯅꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯋꯥꯛ ꯇꯧꯒꯗꯣꯏꯅꯣ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯁꯤꯇꯪꯗꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯦꯒꯦꯟꯁꯇ ꯇꯧꯕꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯑꯦꯒꯦꯟꯁꯇꯗꯤ ꯑꯩꯈꯣꯏ ꯇꯧꯔꯦ ꯍꯥꯏꯗꯤꯕ ꯑꯗꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ BJP ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤ ꯎꯁꯤꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯂꯩꯔꯦ ꯃꯔꯝꯗꯤ MLA 10ꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤ ꯆꯠꯆꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯣ ꯀꯥꯏꯅ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯖꯤꯟꯖꯕ ꯅꯠꯇꯦ MLA ꯃꯌꯥꯝ ꯗꯦꯜꯂꯤꯗ ꯎꯅꯔꯨꯕ ꯃꯇꯝꯗ ꯃꯣꯏꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯄꯣꯠꯅꯤ ꯁꯤꯗꯤ ꯁꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯥꯡ ꯃꯥꯟꯅꯅ ꯌꯦꯡꯗꯕ ꯃꯤꯠꯌꯦꯡꯁꯤꯗ BJPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯦꯟꯇꯔꯅ ꯁꯨꯝ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ